Bot Lising kungi Mathakta Fangduna Mai Pakkani Pangthokadoriba Taraganithoi Suba Manipur Legislative Assembly gi Mikhalda Wangkai Assembly Constituency gi oina BJP gi mirep oiriba ex-minister O Henry na mahaki yamna naknaba lamba amata lairoi amade election asida mahakna bot lising kun hena Fangduna Mai Pakkani haina phongdokre wafam asi ngarang ex-minister O Henry na lakadaba election asigi mangoina na porompata laiba Arogi office ta election nomination file tauba loiraduna thoglakpada phongdokhibane nomination file loiraba matungda paumi singa unaba amada mahakna makha taraduna hai handaki election asida miyamna BJP pamagi chang hengalakpa sigi yenglaga mahaki naknaba lamba amata leiraroi maram asina haukiba election da bot lising taraga taret lom phangkhrabasu handaki mikhal asida de bot lising kundagi tadana phanglaga ne maram asina wangkhai esigi miyamna mahakpu nungsibiduna Pinaragliba corporation kaya asigi yenglaga mahaknasu handaki election asida karigumba mai paklabadi miyambu momon minok nokhan baga loinana AC asida pangthoke khalamba thabaksing mapungphana pangthoklagani haikhe MLA irabot ki security sing masing hanthahan khrei party ki thongmi singda su group singna ki hanbagi thabak leptana chathare NPP BJP gi MLA oina taranithoi suba Manipur Legislative Assembly gi mikhal asida ticket piraktabadagi Party thadoklaga wangkhai asida NPP da mirep oikraba MLA yumkham irabot ke security masing hanthahan khrei thawong adubu NPP na yaningdaba phongdokre loinana su group singna mafam kayada NPP ge mirep sing amasung worker singbu kihanbagi thabak chathare haina NPP ge jerolama na haire BJP dagi toklaga NPP da mirep oikraba MLA irabot ta hana taret suba Manipur Rifles ki personnel tara pirambadagi Personnel ahum lawthoknaba IGP Ops na khangalakpagi matungina ngarang personnel sing adu lawthokibane wa irabotagi security personnel masing hanthan kibadu NPP na yaningdaba phongdokpaga loinana mahakpu matik chaba security pibinaba demand tawrakle amaromda Media and Communication Cell National People's Party New Delhi na press ta thadorokpa cherolama na hai Manipur gi tongan ba constituency sing da khulai paiba lup kayana NPP gi mayok taki han khangan bagi thabak chathare KNF MC KNF Z UKLF KNA HPC di na thoroktuna NPP ga lamba tawnariba BJP amasung NPF ke mirep singi damak phongna sogatli haina palle cherol aduna hai tipai muk AC da HPC DG khulai paiba kangbuna phongna thoktuna voter sing amasung village sip singbu BJP gi mirep ta vote pinaba ki han bagi thabak chathare Lainga ka suspension of operation chathariba KNA amasung UKL F na chingba underground loop sing na tengnopal AC da NPP gi worker sing amasung party asiga chatminariba village sip sing da BJP gi mirep ta sagot kadabani haina kihan bagi thabak chathari haire Tamenglong district sa su chanariba loop sing na NPF amasung BJP gi mirep kidamak akan ba mawong da campaign chathari NPP gi thomi singbu khudong thiba nangani haina warning tawre haire Haukiba February tarugta KN FMC amasung KNF ZK lusing basing Paukholen haukip Jangkholum haukip amasung Lunmang haukip na henglep esida NPP gi thongmi sing amasung village sip singbu BJP gi mirep ta bot pigadabani haiduna kihan bagi thabak chathari haina sheroladuna haire khulai paiba loop sing asige member sing na NPP gi nupi thongmi taruk amasung driver anibu Lamden kuki khul manakta pharaga NPP mirep ki campaign chatharabade nongmaina kaptuna hatkani haina kihan ki haide NPP gi mirep singda kihan khangan ba masung attack chathabagi thogdok singa mari lainana Chief Electoral Officer Manipur amasung Election Commission of India da wakat khiba lairei hauzik chathariba thawong ase mikhal ingtapna free amasung fair oiba mikhal ama lakhanana bahona bada khurau oigadawri bane cherol aduna makata na hai National People's Party ase Democratic process ta thazaba party ama oibana Manipur da free amasung fair oiba mikhal ama pangthokhan binaba Election Commission of India na thabak lokhot piu haire hauzik chathariba phibam ase asum makha chathanduna khulai paiba lalauba sing phongna nongmai pairaga adumak chanahanba tarabade voter sing asi akiba phawhanduna bot thadaba thoroktaba yai loinana mikhal gi thabak thoram singda apanba thokhanba yai haire maram asina mari leinaba authority singna suda lairiba Lalho loop singbu makoi gi kem tage hendok handanaba amasung makoina paidiba khulai sing ase fajan binaba taksin ke khulai paiba lalho ba sing lairiba assembly constituency khudingma khwaidagi hena sensitive oibani haina laukthok pibaga loinana
taseng mikhal ama uhenbinabagidamag ahenba security pibiyu haiki loinana mikhal thengnariba midepsingda ahenba security gi ngaksel hengarhanbinaba taksinki election gi code of conduct thugairakpasingi mathakta minute chamagi manungda action logane sip election commissioner na SV EEP gi exhibition hangdokre tha asigi kunga taret amasung mathang thagi ahumda tangkak ani thokna pangthokadoriba Manipur gi taragani thoi suba state assembly election gi damag laukhulagliba thorang sing yangsinnabagi damag ngahan Imphal da lakiba election commission of India gi official team bu lusing lakiba laibak asigi chief election commissioner Sushil Chandra na mikhal ga mari lainana unlawful campaign chatharakpagi report phanglaba amasung mikhal asigi model code of conduct thugairakpagi report tawraklabadi minute chamagi manungda action lakutkani haina phongdokre wafam asi ngarang hotel classic grande da pangthokiba paugi mifam amada mahakna phongdokibane Dipu gangmai da pikiba vigilance case ki clearance certificate court na chatpa yaroi lauthokre nungba esidagi BJP da mikhal thengnaba sem sariba retired IAS dinganglung Dipu gangmai da sanja thumja kaya tawi haiduna case kaya file langkhatlabasu Vigilance and Anti-Corruption Department ki director na mamang sahi ki December 13 da Vigilance ki case laite haiduna clearance certificate pi kibadu High Court of Manipur na director gi order adu interim oina chatnaba yaroi haina lauthokre nungba da ge LN Kamai Allies Mazatan Kamai kaubamiyoi amana petitioner oiduna Vigilance and Anti-Corruption Department ki director na mamang sahi ki December 13 da Dipu gangmai bu Vigilance case ki clearance certificate oina pi kibadu maram sade haiduna High Court of Manipur da writ petition civil file ama langkhalakhe petition asigi damak respondent oina ahanbada state ki chief secretary ani subada vigilance ki commissioner ahum subada vigilance ki director mari subada vigilance SP amadi Dipu gangmai hairiba miyoi manga asibu konsilakhibane petition asiga mari lainana High Court of Manipur ki justice Lanu Sukum Jamir gi bench ta ngarang hearing chathakre petitioner gi maikai da advocate Laimayum Savananda Sharma na oiraga respondent singi oina chief secretary vigilance commissioner director SP gi damag advocate Niranjan na punna saruk yakhe petitioner amadi respondent singi council na submission torkhiba wafam sing court na taraba matung madugi order oina ngarang haidokibane order adu na hairibade mamang sahi gi December 13 da Vigilance and Anti-Corruption Department na Dipu gangmai gi vigilance clearance certificate pi kibadu interim oina chanaba yaroi haina High Court of Manipur na lauthokre loina na hairiba order asibu respondent number 5 oiriba Dipu gangmai dasu ngarang dagi tharaga numit mangani gi manung da order copy yahonana ba sukhangan case asida natana MC WPC yauna makata ba case sing tha asigi kungama thoida court asida amuk khananaba matam leple haina lauthokhe criminal sing power paihandanaba BJP da vote pinaba PM na appeal tawkhre Uttar Pradesh da criminal sing na amukhanna lainga ki power pairakpa ngamdanaba state asigi miyamna BJP natana atai party amata da vote pidanaba Prime Minister Narendra Modi na appeal tawkhre ningthaukaba numita Uttar Pradesh ke Visnor district ta virtual oina pangthokiba rally amada wangang laduna Prime Minister na miyam da appeal adu tawkhibane Prime Minister na haiki madude BJP na amukhanna lainga ki power pairaklabade miyam pumba sep oigane tawigumbasung BJP na tana atai party sing na state asida lainga ki power paiba tarabade criminal singi mangphau naragane Prime Minister Modi state asida physical rally amada saruk yanabagi damakta mamangda Visnor da chananaba matam lepkhibane nong singi phibam phatabana maram oiduna helicopter tongduna Visnor da chatpa yadavadage mahaki thorang adu hongkhibane BJP da vote pinaba voter sing da hena kanna appeal tawraduna Modi na haiki madude India gi khwaidage missing yamba state ase chawkhathandana laibak asina chawkhatpa ngamloi lakliba mikhal asida thada gadoriba vote khudingmak laibak asigi damakta nei aroibada tabiriba pumnamakpu thagatchari